Manipur Muthat Anaba Hotnabagi Mayokta Imphal East District United Club Organization IEDUCO Amadi Palem na Sinduna Meira gi Khongchat Chatuna Amadi Kholau Lauduna protest Chatkhre Amuko Poire Lemerol Meira Paibi Apunba Manipur Amaova COHR Amasung MSF ki Liching Makhada Ngarang Chatkiba Meira gi Khongchat Aduda Manipur Muthat pa Yaroi condemn India policy to obliterate Manipur Haiba Kholau Lauduna Khongjang Changsin ki Sinam Yangang Pokpi Laitan Pokpi Kaibi Kamuda Kewa Pukhau Sagol Mang Sawombung Yumnam Patlo Nongada Chengarel Tesbur Kurai Pukhau Terapur Kongba Kongpal Konkham Laikai Top Kongnang Makong Sairem Pukhau Naharup Lamboy Kun Salangten Uyumpok Pungdong Bam Isika Ising Thembi Yumnam Kuno Kundrak Bam Napet Pali Telo Jana Yaripok Top Jingtha Yaripok Lai Manai Amasung Andro na Chingba Mafam Singda Meira gi Khongchat Chatki